ꯈꯨꯡꯒꯪ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯈꯨꯡꯒꯪ ꯑꯁꯤꯗꯅꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯁꯦ꯫ ꯁꯅꯥꯇꯣꯝꯕꯤ, ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤ ꯇꯧꯔꯦ? ꯃꯃꯥꯒ ꯑꯗꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯔꯥ? ꯕꯕꯥꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ? ꯀꯀꯥ, ꯕꯕꯥꯗꯤ ꯊꯕꯛ ꯆꯠꯈꯤ, ꯃꯃꯥꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦꯅ ꯂꯩꯍꯧꯋꯦ꯫ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯁꯣꯛꯄ ꯂꯥꯛꯑꯕ꯫ ꯐꯔꯦ ꯐꯔꯦ, ꯁꯦ ꯅꯪꯒꯤ ꯍꯥꯟꯅ ꯌꯥꯔꯣ꯫ ꯀꯀꯥꯅꯦ ꯍꯦꯟꯄꯝ ꯑꯁꯦ ꯅꯣꯝꯕꯤꯔꯛꯀꯦ꯫ ꯌꯥꯔꯣ ꯅꯪꯒꯤ ꯏꯁꯤꯡꯗꯣ꯫ ꯀꯀꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯂꯧꯁꯤꯗꯤ ꯍꯟꯗꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯕꯣ꯫ ꯏꯇꯥꯎꯅ ꯋꯥꯖꯈꯤꯕꯗꯣ ꯃꯍꯩ ꯆꯥꯔꯤꯅꯤ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯅ ꯋꯥꯖꯈꯤꯕꯒ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯦ ꯌꯥꯝꯅ ꯄꯦꯟꯖꯔꯦ, ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯤꯒꯤ ꯂꯧꯁꯥꯟ ꯆꯥꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ꯫ ꯆꯍꯤ 2 ꯁꯨꯔꯦꯗꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯧ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯝꯗ꯭ꯔꯤꯕꯁꯦ꯫ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯇꯝꯗꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯇꯝꯈ꯭ꯔꯒꯅꯦ ꯑꯩꯒꯤ ꯌꯥꯝꯕꯨ ꯂꯦꯝꯍꯧꯔꯣꯏꯗꯣꯔꯤꯗ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕꯁꯦ ꯃꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨꯖꯕ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯧꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ꯫ ꯃꯗꯨꯃꯛꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯏꯇꯥꯎ꯫ ꯃꯈꯣꯏꯅꯅꯦ ꯂꯧ ꯑꯁꯤ ꯄꯤꯕꯤꯕꯗꯒꯤ ꯑꯩꯈꯣꯏ ꯈꯔꯗ ꯑꯣꯏꯁꯨ ꯅꯦꯅꯥ ꯇꯥꯅꯅꯦ ꯆꯥꯕ ꯐꯪꯂꯤꯕꯅꯤ꯫ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯋꯥꯜꯂꯒ ꯆꯥꯕ, ꯂꯩꯔꯒ ꯆꯥꯕꯗꯅꯦ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯃꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯃꯈꯣꯏꯅꯅꯦ ꯂꯧꯁꯥꯟ ꯁꯥꯟꯗꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯦꯅꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ, ꯆꯥꯕ ꯊꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥꯎ ꯌꯥꯝꯅ ꯋꯥꯅꯤꯕꯣ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯐꯧꯁꯦ ꯈꯔꯗꯤ ꯌꯥꯝ ꯊꯣꯛꯀꯅꯤꯁꯦ꯫ ꯈꯨꯔꯥꯒꯤꯁꯨ ꯅꯤꯡꯊꯤꯅ ꯈꯔꯗꯤ ꯇꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯈꯔ ꯂꯧꯍꯧꯗꯕ ꯌꯥꯔꯣꯏ꯫ ꯈꯔ ꯇꯥꯏꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯕꯅꯤ꯫ ꯌꯨꯝꯁꯤꯁꯨ ꯈꯔ ꯁꯦꯝꯖꯅꯤꯡꯉꯤ꯫ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯅꯤꯡꯉꯤ꯫ ꯁꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯅꯤꯡꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯂꯒ ꯇꯣꯃꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ, ꯑꯩꯁꯨ ꯃꯊꯪꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯀꯥꯔꯒꯦꯀꯣ꯫ ꯍꯣꯏ, ꯃꯊꯪꯗꯒꯤꯗꯤꯅꯦ ꯀꯥꯔꯗꯣꯏꯅꯤ꯫ ꯈꯔ ꯄꯤꯛꯂꯤꯅ ꯇꯧꯕꯅꯤꯗ꯫ ꯍꯣꯏ ꯕꯕꯥ, ꯃꯣꯏ ꯆꯥꯎꯊꯣꯛꯍꯩꯁꯨꯅꯦ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯦ ꯍꯥꯏꯕ꯫ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯁ꯭ꯀꯨꯜ ꯀꯥꯕꯗꯣ꯫ ꯑꯩꯁꯨ ꯀꯥꯅꯤꯡꯉꯤ꯫ ꯍꯣꯏ, ꯀꯥꯔꯗꯣꯏꯅꯤ꯫ ꯃꯊꯪꯗꯒꯤꯅꯦ ꯁꯣꯏꯗꯅ ꯀꯥꯔꯗꯣꯏꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯁꯥꯟꯅꯕ ꯆꯠꯂꯨꯔꯤꯔꯣ? ꯍꯣꯏ ꯕꯕꯥ, ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯕꯅꯦ꯫ ꯋꯥꯔꯦꯅ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦꯅ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯏꯅꯦ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯍꯜꯂꯛꯑꯣꯀꯣ꯫ ꯅꯨꯄꯤ, ꯅꯪ ꯍꯜꯂꯛꯄ ꯐꯔꯦ꯫ ꯑꯩ ꯅꯪ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯩꯅꯦ ꯈꯨꯔꯥ ꯁꯅꯥꯖꯥꯎꯕ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯂꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯍꯟꯗꯛꯇꯤ ꯂꯧꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯩ ꯋꯥꯔꯤ ꯈꯔꯁꯨ ꯈꯨꯔꯥꯒ ꯇꯥꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯥꯗ ꯂꯥꯛꯏꯕꯁꯤꯕꯨ ꯇꯣꯃꯥꯜ ꯅꯠꯇ꯭ꯔꯅꯦ? ꯂꯧꯒꯤ ꯋꯥꯐꯝ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯟꯗꯛꯇꯤ ꯂꯧꯐꯝꯗꯣ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯩꯅꯦ꯫ ꯐꯔꯦ, ꯃꯥ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯁꯨ ꯃꯥꯒ ꯋꯥꯔꯤ ꯇꯥꯟꯅꯒꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯈꯨꯔꯥꯁꯤꯗꯤ ꯑꯥꯗ ꯐꯝꯂꯒ ꯂꯩꯔꯦꯅꯦ꯫ ꯇꯣꯃꯥꯜ, ꯂꯥꯛꯑꯣ, ꯆꯪꯉꯣ꯫ ꯀꯔꯤ ꯂꯩꯔꯕꯒꯦꯅꯦ? ꯅꯪꯅ ꯂꯥꯛꯂꯤꯕꯁꯤ ꯂꯧꯒꯤ ꯋꯥꯔꯤ ꯇꯥꯟꯅꯒꯗꯕ ꯃꯥꯜꯂꯤ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯍꯟꯗꯛꯇꯤ ꯂꯧꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅꯩꯅꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯩꯅ ꯈꯔ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯍꯩꯗꯣ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯧꯁꯤ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯗ ꯑꯩꯁꯨ ꯈꯨꯔꯥꯒ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯈꯨꯔꯥ, ꯑꯇꯩ ꯅꯠꯇꯦꯗ꯫ ꯈꯨꯔꯥꯒꯤꯁꯨ ꯄꯤꯐꯝ ꯊꯣꯛꯄ ꯐꯧꯗꯤ ꯌꯥꯝꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯁꯤꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗꯒꯤ ꯅꯤꯡꯊꯤꯅ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯈꯨꯔꯥꯒꯤꯁꯨ ꯐꯖꯅ ꯄꯤꯖꯒꯦ꯫ ꯑꯗꯨꯒ ꯑꯩ ꯈꯨꯔꯥꯗ ꯇꯣꯃꯥꯜ, ꯀꯔꯤꯅꯣꯅꯦ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯈꯨꯔꯥ, ꯑꯇꯩ ꯅꯠꯇꯦ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯋꯥꯠꯄꯗꯣ ꯑꯩ ꯀꯣꯟꯅ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯞꯆꯒꯦ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩ ꯍꯟꯗꯛꯀꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯗꯃꯛ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯥꯗ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛꯇꯪꯅꯦ
ꯅꯦꯅꯥ ꯇꯥꯅ ꯈꯟꯅꯈꯤꯁꯤ ꯑꯩꯒꯤꯁꯨ ꯅꯪꯅ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤ ꯆꯍꯤ ꯑꯃꯅꯤ ꯁꯨꯔꯦꯗꯅ ꯑꯗꯨꯅ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯈꯔ ꯂꯧꯅꯤꯡꯕꯅꯤ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯏꯪꯅ ꯇꯞꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤꯀꯣ ꯍꯣꯏ ꯈꯨꯔꯥ, ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯐꯅꯕ ꯁꯤꯟꯕꯤꯌꯨ. ꯑꯩꯁꯦ ꯍꯟꯗꯛ ꯌꯥꯝꯅ ꯋꯥꯏ. ꯑꯗꯨꯅ ꯐꯧꯁꯤ ꯈꯨꯔꯥꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯈꯨꯔꯥꯗ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯕꯅꯤ. ꯌꯥꯔꯒꯗꯤ ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ. ꯑꯩ ꯁꯣꯏꯗꯅ ꯈꯨꯔꯥꯒꯤ ꯐꯧ ꯑꯋꯥꯠꯄꯁꯤꯡꯗꯣ ꯑꯩ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯗꯨꯅ ꯂꯣꯏꯅ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ. ꯐꯔꯦ ꯐꯔꯦ ꯑꯃꯨꯛꯇꯅꯦ ꯈꯟꯅꯗꯨꯅ ꯌꯦꯡꯈꯤꯁꯤ ꯑꯗꯣ ꯐꯧꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯨꯀꯣ ꯍꯥꯔ ꯅꯨꯡꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯍꯟꯗꯛꯇꯤꯅꯦ ꯐꯧꯗꯣ ꯌꯥꯝ ꯂꯣꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ. ꯑꯉꯥꯡꯗꯤ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯃꯥꯗꯤ ꯉꯟꯅ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ. ꯑꯗꯣ ꯉꯁꯥꯏ ꯈꯨꯔꯥ ꯁꯅꯥꯖꯥꯎꯕꯒꯤꯗ ꯆꯠꯄꯤꯔꯨꯕꯗꯨꯕꯨ ꯀꯔꯤ ꯇꯥꯟꯅꯕꯤꯔꯛꯂꯒꯦ? ꯑꯩꯅꯕꯨꯗꯤ ꯈꯨꯔꯥ ꯁꯅꯥꯖꯥꯎꯕꯗ ꯐꯖꯅ ꯍꯥꯏꯔꯝꯂꯕꯅꯤ. ꯑꯗꯣ ꯃꯥꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ ꯍꯥꯏꯍꯧꯏ. ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯪꯗꯦ. මාꯁꯨ ꯐꯧꯗꯣ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝ ꯂꯧꯅꯤꯡꯕ ꯃꯥꯜꯂꯤ. ꯑꯩꯅꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯈꯛꯇ ꯄꯤꯅꯤꯡꯕꯅꯤ. ꯃꯥꯅ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯑꯋꯥꯠꯄꯗꯨꯁꯨ ꯌꯥꯎꯅ ꯂꯧꯅꯤꯡꯕ ꯃꯥꯜꯂꯤ. ꯈꯨꯔꯥ ꯁꯅꯥꯖꯥꯎꯕꯗ ꯐꯖꯅ ꯍꯥꯏꯅꯁꯦ. ꯑꯩꯁꯨ ꯌꯥꯎꯔꯒ ꯍꯥꯏꯒꯦ. ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤꯗ. ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯊꯃꯣꯏ ꯄꯤꯛꯄ ꯈꯨꯔꯥꯗꯤ ꯅꯠꯇꯦꯗ. ꯍꯣꯏ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯕꯗꯤ ꯃꯥꯁꯨ ꯌꯥꯔꯛꯄ ꯌꯥꯏ. ꯌꯦꯡꯉꯁꯤ. ꯃꯤꯒꯤ ꯂꯧ ꯁꯨꯔꯨꯔꯕꯅꯤꯅ ꯃꯤꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯇꯥꯕꯅꯤꯅꯦ. ꯑꯩꯁꯨꯅꯦ ꯌꯥꯎꯔꯒ ꯆꯠꯁꯦ. ꯑꯗꯨꯒ ꯈꯨꯔꯥ ꯁꯅꯥꯖꯥꯎꯕꯗ ꯐꯖꯅ ꯍꯥꯏꯅꯁꯦ. ꯃꯥ ꯁꯣꯏꯗꯅ ꯌꯥꯒꯅꯤ. ꯌꯨꯝꯁꯤꯁꯨ ꯈꯔ ꯁꯦꯝꯖꯅꯤꯡꯕꯅꯤ. ꯐꯧ ꯈꯔ ꯇꯥꯏꯊꯣꯛꯂꯕꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯂꯣꯏꯅꯗꯤ ꯁꯤꯟꯕ ꯀꯣꯟꯅꯒꯅꯤ. ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯂꯧ ꯈꯛꯇꯪ ꯎꯕꯁꯤꯅꯗꯤ ꯌꯥꯗꯕꯅꯤꯅ ꯁꯟ ꯑꯃꯁꯨ ꯂꯩꯅꯤꯡꯉꯤ, ꯌꯦꯟ ꯉꯥꯅꯨ ꯈꯔꯁꯨ ꯂꯩꯅꯤꯡꯉꯤ, ꯑꯗꯒꯤ ꯌꯨꯝꯁꯤꯁꯨ ꯁꯦꯝꯖꯅꯤꯡꯉꯤ. ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯊꯪꯗꯒꯤꯗꯤ ꯁ꯭ꯀꯨꯜꯗ ꯊꯥꯅꯤꯡꯉꯤ. ꯑꯗꯨꯅ ꯐꯧꯁꯤꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯂꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯗꯣꯏꯅꯤ. ꯑꯗꯨ ꯈꯨꯔꯥ ꯆꯥꯎꯕꯅ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯒꯗꯣꯔꯤꯕꯅꯤ. ꯐꯔꯦꯁꯦ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤ. ꯈꯨꯔꯥ ꯁꯅꯥꯖꯥꯎꯕꯗꯣ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯑꯃꯨꯛꯇ ꯐꯖꯅ ꯍꯥꯏꯅꯔꯨꯁꯤ. ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯐꯧ ꯂꯣꯛꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯂꯧꯎꯕꯁꯤꯡꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯧꯁꯤꯡ ꯑꯗꯨ ꯂꯣꯛꯅꯔꯝꯃꯤ ꯇꯣꯃꯥꯜꯒꯤꯁꯨ ꯌꯥꯝꯂꯕ ꯐꯧ ꯃꯌꯥꯝ ꯑꯃ ꯂꯣꯛꯄ ꯉꯝꯖꯔꯝꯃꯤ ꯇꯣꯃꯥꯜ ꯅꯪꯒꯤꯁꯤꯕꯨ ꯕꯣꯔꯥ ꯀꯌꯥꯅꯣꯅꯦ ꯈꯨꯔꯥ, ꯕꯣꯔꯥꯁꯦ ꯄꯨꯟꯅ 150 ꯊꯣꯛꯄꯅꯤ. ꯑꯗꯨ ꯈꯨꯔꯥꯗ ꯑꯩꯅ ꯕꯣꯔꯥꯁꯦ 40ꯗꯤ ꯄꯤꯖꯔꯕꯅꯤ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪꯗꯁꯨꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯣꯛꯅꯕ ꯇꯧꯁꯤꯀꯣ ꯈꯨꯔꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗꯣ ꯑꯩ ꯀꯔꯤꯁꯨ ꯂꯧꯗ꯭ꯔꯕꯅꯤ ꯅꯪꯅ ꯄꯤꯔꯛꯂꯤꯕꯁꯦ ꯃꯁꯤꯅ ꯌꯥꯔꯦ ꯑꯗꯣ ꯃꯊꯪꯁꯨ ꯁꯤꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯋꯥꯠꯄ ꯂꯩꯔꯕꯁꯨ ꯅꯪꯅꯅꯦ ꯈꯨꯔꯥꯗ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯅꯤ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯍꯔꯥꯎꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤꯀꯥꯟꯗ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯝꯕ ꯑꯁꯥ ꯄꯨꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯀꯔꯤꯃꯠꯇ ꯆꯥꯎ ꯊꯛꯎ ꯌꯥꯗꯅ ꯅꯥꯔꯒ ꯂꯩꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯥꯒꯠꯆꯔꯝꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯆꯥ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯈꯜꯂꯨꯕ ꯇꯣꯃꯥꯜ ꯃꯇꯩ ꯃꯅꯥꯎ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯦꯗꯣ ꯑꯗꯨꯗꯒꯤꯗꯤ ꯇꯣꯃꯥꯜꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯀꯌా ꯑꯃ ꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯇꯥꯎ, ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯈꯔ ꯅꯤꯗꯕ ꯌꯥꯗ꯭ꯔꯦ. ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ. ꯑꯩ ꯍꯥꯡꯂꯤꯕ ꯂꯧꯕꯨꯛꯁꯤꯡꯁꯦ ꯑꯩ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯒꯦ. ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯁꯨꯝ ꯑꯣꯏꯔꯛꯂꯅꯤ. ꯍꯣꯏ ꯏꯇꯥꯎ ꯅꯪꯒꯤ ꯄꯩꯁꯥꯗꯨꯕꯨꯗꯤ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯑꯗꯣ ꯂꯧꯐꯝ ꯑꯁꯤꯗ ꯃꯍꯩ ꯃꯔꯣꯡ ꯊꯥꯖꯟꯕ ꯍꯥꯏꯕꯁꯤꯕꯨ ꯈꯨꯔꯥ ꯁꯅꯥꯖꯥꯎꯕꯅ ꯌꯥꯒꯗ꯭ꯔꯅꯦ ꯏꯇꯥꯎ, ꯃꯗꯨ ꯌꯥꯕ ꯌꯥꯗꯕ ꯑꯩ ꯀꯔꯤꯃꯠꯇ ꯍꯪꯉꯔꯣꯏ. ꯑꯩꯅ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕꯁꯦ ꯑꯗꯨꯃ ꯄꯥꯡꯊꯣꯛꯂꯒꯦ. ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯃꯃꯥꯟꯅꯕꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯥꯔꯝꯃꯤ ꯃꯍꯥꯛꯅ ꯍꯣꯠꯅꯖꯕꯅ
ꯂꯧꯕꯨꯛ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯍꯩ ꯔꯥ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯄꯥꯜꯂꯝꯃꯤ꯫ ꯕꯕꯥ, ꯑꯩꯁꯨ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯇꯧꯐꯝ ꯈꯪꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯣ ꯐꯥꯝ ꯇꯧꯔꯁꯤ, ꯉꯥꯒꯤ ꯐꯥꯝ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯔꯁꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯔꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯗꯨꯃꯛ ꯇꯧꯔꯣ꯫ ꯑꯩ ꯇꯣꯃꯥꯜꯗ ꯆꯠꯂꯒꯅꯦ ꯂꯧ ꯑꯗꯣ ꯏꯆꯥꯅꯨꯄꯥꯅ ꯐꯥꯝ ꯇꯧꯔꯒꯦ ꯍꯥꯏꯌꯦꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯨꯔꯥ ꯁꯅꯥꯖꯥꯎꯕ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯔꯥꯅ ꯂꯥꯛꯄꯤꯔꯤꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯂꯧ ꯑꯁꯤ ꯅꯪꯉꯣꯟꯗꯒꯤ ꯁꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥꯅ ꯐꯥꯝ ꯇꯧꯔꯒꯦꯅ ꯍꯥꯏꯔꯦ, ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯣꯃꯥꯜ ꯑꯗꯨꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯦꯗꯣ꯫ ꯈꯨꯔꯥ, ꯑꯩꯗꯤ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯥꯖꯕꯅꯤ, ꯃꯍꯩꯁꯨ ꯆꯥꯒꯗꯧꯔꯦ, ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕꯤꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ, ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦꯍꯦ꯫ ꯅꯪꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯂꯧꯕꯨꯛꯇ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥꯁꯨ ꯊꯣꯔꯛꯂꯦ, ꯃꯍꯥꯛꯅ ꯐꯥꯝ ꯇꯧꯅꯤ ꯍꯥꯏꯔꯦ, ꯑꯗꯨꯅꯅꯦ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯦ ꯉꯁꯤꯃꯛ ꯐꯨꯛꯇꯠꯀꯗꯕꯅꯤꯀꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯐꯥꯝ ꯇꯧꯅꯕ ꯍꯧꯔꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯖꯥꯎꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯣꯃꯥꯜꯅ ꯐꯥꯎꯔꯝꯒꯗꯕ ꯊꯃꯣꯏ ꯀꯥꯏꯔꯝꯒꯗꯕꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯁꯥꯒꯠꯆꯔꯝꯕ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯣꯏꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯔꯤꯒꯤ ꯊꯤꯝ ꯅꯠꯇ꯭ꯔꯒ ꯀꯟꯁꯦꯞꯇꯤ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ, ꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯔꯤꯒꯤ ꯂꯩꯔꯤꯕ ꯅꯣꯂꯦꯖ ꯅꯠꯇ꯭ꯔꯒꯅ ꯀꯟꯁꯦꯞ ꯅꯠꯇ꯭ꯔꯒꯅ ꯊꯤꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯗꯨꯗꯒꯤ ꯁꯥꯒꯠꯆꯔꯒ ꯑꯩ ꯋꯥꯔꯤ ꯁꯦꯝꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯌꯦꯡꯖꯔꯛꯀꯦ꯫